ꯑꯌꯥꯝꯕ ꯑꯍꯟꯃꯛꯇꯗ ꯃꯣꯗꯔꯟ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯅꯕ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯂꯧꯁꯤꯡ ꯂꯩꯕ ꯊꯦꯕ ꯎꯃꯪ ꯑꯃꯗ ꯅꯣꯡꯁꯥ ꯑꯃꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯁꯥ ꯀꯌꯥꯃꯔꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯃꯇꯧ ꯑꯃꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯗ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯧ ꯃꯥꯟꯕꯅꯤ ꯅꯣꯡꯁꯥꯁꯤꯅ ꯃꯅꯨꯡꯗ ꯑꯔꯣꯟ ꯂꯤꯂꯥ ꯀꯌꯥ ꯑꯃꯗꯤ ꯃꯥꯅ ꯇꯧꯔꯔꯤ ꯃꯥꯒꯤ ꯂꯤꯂꯥ ꯑꯗꯨꯕꯨ ꯈꯪꯗꯕ ꯎꯗꯕ ꯁꯥ ꯀꯌꯥ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯕꯒꯤ ꯂꯥꯡꯗ ꯑꯗꯨꯃꯛ ꯊꯨꯔꯔꯤꯕꯅꯤ ꯎꯃꯪ ꯑꯁꯤꯃꯛꯇꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯖꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒ ꯊꯦꯕ ꯑꯃꯒꯁꯨ ꯅꯨꯡꯁꯤꯅ ꯄꯨꯜꯂꯝꯃꯤ ꯂꯣꯏꯅꯔꯝꯃꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯈꯣꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯑꯃꯗꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯄ ꯃꯇꯝꯗꯁꯨ ꯑꯗꯨꯃꯛ ꯆꯠꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯁꯥ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏ ꯍꯥꯏꯗꯨꯅ ꯁꯖꯤ ꯃꯇꯩ ꯃꯅꯥꯎꯅ ꯆꯠꯄ ꯂꯝꯕꯤ ꯑꯌꯥꯝꯕꯗ ꯃꯥꯅ ꯂꯣꯟꯅ ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯉꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯁꯖꯤ ꯂꯥꯕꯁꯤꯕꯨ ꯃꯥꯒ ꯊꯕꯛ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯄꯨꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯁꯖꯤ ꯑꯃꯣꯝ ꯑꯁꯤꯅ ꯅꯣꯡꯁꯥꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯄꯥꯝꯗꯦ ꯁꯖꯤ ꯂꯥꯕꯁꯤꯅꯗꯤ ꯏꯆꯝ ꯆꯝꯅ ꯏꯅꯤꯡꯊꯧꯅ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯦ ꯌꯥꯝꯅ ꯆꯝꯊꯣꯛꯏ ꯅꯣꯡꯁꯥ ꯅꯤꯡꯊꯧ ꯑꯁꯤꯅꯁꯨ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯇꯣꯏꯅ ꯃꯥꯅ ꯀꯧꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯏ ꯅꯣꯡꯁꯥꯁꯤꯅꯁꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏ ꯎꯃꯪ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯁꯥ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯄꯥꯡꯒꯜ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯆꯥꯟꯅꯔꯣꯏ ꯑꯇꯣꯞꯄ ꯊꯥꯡꯅꯕ ꯎꯃꯪꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕ ꯇꯥꯔꯕꯁꯨ ꯃꯁꯤꯗꯒꯤ ꯑꯣꯏꯅ ꯆꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯖꯅꯗꯤ ꯋꯥ ꯍꯥꯏ ꯑꯗꯨꯕꯨ ꯅꯣꯡꯁꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯃꯥꯅ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯂꯣꯟꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯁꯥꯁꯤꯡ ꯂꯣꯟꯅ ꯆꯥꯕꯗꯤ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ ꯍꯟꯗꯛ ꯑꯁꯦ ꯁꯖꯤ ꯂꯥꯕꯁꯤꯕꯨ ꯃꯥꯅ ꯃꯤꯇꯥꯕꯒꯤ ꯃꯇꯧ ꯑꯃꯗꯤ ꯑꯗꯨꯃꯛ ꯇꯧꯏ ꯁꯖꯤ ꯑꯃꯣꯝ ꯑꯁꯤꯅꯗꯤ ꯅꯣꯡꯁꯥꯁꯤꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯁꯤꯗ ꯃꯥꯅ ꯍꯩꯅꯗꯕ ꯀꯌꯥ ꯂꯩꯕꯗꯒꯤ ꯁꯖꯤ ꯂꯥꯕꯗ ꯅꯣꯡꯁꯥꯒ ꯅꯪꯒ ꯄꯨꯟꯒꯅꯨ ꯍꯥꯏꯗꯨꯅꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏ ꯊꯦꯕꯒ ꯁꯖꯤ ꯃꯇꯩ ꯃꯅꯥꯎꯒꯁꯨ ꯄꯨꯟꯕ ꯂꯣꯏꯅꯕ ꯃꯇꯝꯗꯁꯨ ꯁꯖꯤ ꯑꯃꯣꯝ ꯑꯁꯤꯅ ꯊꯦꯕꯗ ꯁꯖꯤ ꯂꯥꯕꯒꯤ ꯑꯄꯪꯕ ꯃꯇꯧ ꯀꯌꯥ ꯑꯁꯦ ꯄꯥꯎ ꯇꯝꯃꯤ ꯊꯦꯕꯅꯁꯨ ꯅꯣꯡꯁꯥꯒꯤ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯃꯤꯠꯅ ꯎꯈꯤꯕ ꯈꯔ ꯌꯥꯎꯕꯅꯤꯅ ꯁꯖꯤ ꯂꯥꯕꯗ ꯅꯪ ꯄꯪꯒꯅꯨ ꯅꯍꯥꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯌꯥꯝꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯁꯖꯤ ꯂꯥꯕꯁꯦ ꯃꯥꯁꯨ ꯅꯣꯡꯁꯥꯒ ꯄꯨꯜꯂꯔꯣꯏ ꯍꯥꯏꯗꯨꯅꯗꯤ ꯑꯗꯨꯝ ꯍꯥꯏꯔꯝꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯅ ꯄꯪꯖꯔꯨꯕ ꯃꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯅꯣꯡꯃꯗꯤ ꯊꯣꯛꯈꯤꯔꯝꯃꯤ ꯅꯣꯡꯃ ꯁꯖꯤ ꯃꯇꯩ ꯃꯅꯥꯎꯅ ꯃꯆꯤꯟꯖꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝꯗꯅꯤ ꯅꯣꯡꯁꯥ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎꯕꯨ ꯇꯥꯅꯕ ꯋꯥ ꯍꯥꯏꯔꯛꯄꯅꯤ ꯅꯣꯡꯁꯥꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯅꯣꯡꯁꯥ ꯑꯩꯒꯤ ꯂꯩꯐꯝꯗ ꯁꯥ ꯂꯥꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯣꯔꯤ ꯃꯔꯨꯑꯣꯏꯅ ꯃꯇꯨ ꯁꯣꯜꯂꯕ ꯄꯥꯡꯒꯜ ꯁꯣꯜꯂꯕ ꯁꯥꯁꯤꯡꯒꯤ ꯍꯦꯟꯅ ꯄꯥꯡꯒꯜ ꯀꯟꯅꯕ ꯃꯈꯣꯏꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯀꯧꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯍꯦ ꯁꯖꯤ ꯂꯥꯕ ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯅꯤ ꯅꯣꯡꯁꯥꯅ ꯌꯥꯝꯅ ꯊꯥꯖꯕꯒꯤ ꯃꯇꯧꯗ ꯑꯩ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯁꯥ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯄꯥꯎ ꯄꯤꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯅꯣꯡꯁꯥꯁꯤ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯁꯥꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯅꯗꯤ ꯊꯥꯖꯕ ꯉꯝꯗꯦ ꯁꯖꯤ ꯂꯥꯕꯗꯨꯗꯤ ꯏꯄꯪ ꯄꯪꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈꯤ ꯑꯗꯨꯕꯨ ꯁꯖꯤ ꯑꯃꯣꯝ ꯑꯁꯤꯅ ꯌꯥꯗꯦ ꯆꯠꯀꯅꯨ ꯅꯣꯡꯁꯥꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯁꯦ ꯀꯩꯅꯣꯝꯃ ꯇꯧꯏ ꯅꯪ ꯆꯠꯀꯅꯨ ꯅꯪꯅ ꯆꯠꯅꯤꯡꯕ ꯇꯥꯔꯕꯁꯨ ꯑꯇꯣꯞꯄ ꯁꯥꯁꯤꯡꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯕ꯭ꯔꯥ ꯀꯧꯕ꯭ꯔꯥ ꯀꯧꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕ ꯈꯪꯂꯒ ꯆꯠꯁꯤ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯆꯠꯄꯗꯣ ꯑꯩ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯁꯖꯤ ꯂꯥꯕꯁꯤꯅꯗꯤ ꯌꯥꯗꯦ ꯏꯅꯤꯡꯊꯧꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯂꯩꯇꯦ ꯅꯪꯅ ꯐꯠꯇꯕ ꯈꯟꯒꯅꯨ ꯁꯖꯤ ꯑꯃꯣꯝꯅꯗꯤ ꯌꯥꯗꯦ ꯑꯇꯩ ꯃꯇꯝꯗ ꯑꯣꯏꯔꯕꯗꯤ ꯌꯥꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯧꯕꯅꯤ ꯆꯠꯀꯅꯨ ꯍꯥꯏꯗꯨꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯁꯖꯤ ꯂꯥꯕꯅ ꯍꯥꯏ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯐꯝ ꯀꯧꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯠꯇꯕ ꯇꯥꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯗꯟꯗꯤ ꯄꯤꯔꯒꯅꯤ ꯑꯩ ꯆꯠꯀꯦ ꯅꯨꯄꯤ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯥꯖꯕꯒꯤ ꯃꯇꯧꯗ ꯁꯖꯤꯅ ꯍꯥꯏꯈꯤ ꯁꯖꯤ ꯑꯃꯣꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯄꯥꯈꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯃꯥꯒ ꯇꯤꯟꯅꯔꯤꯕ ꯊꯦꯕ ꯂꯥꯕꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯕ ꯂꯥꯕꯁꯤꯗ ꯄꯥꯎ ꯑꯁꯦ ꯇꯝꯕꯅꯤ ꯊꯦꯕ ꯂꯥꯕꯗꯤ ꯃꯉꯣꯟꯗ ꯏꯅꯤꯡꯊꯧ ꯂꯥꯛꯂꯝꯗꯦ ꯄꯥꯎ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯖꯤ ꯑꯃꯣꯝ ꯑꯁꯦ ꯆꯤꯡꯅꯕ ꯀꯩꯅꯣꯝ ꯇꯧꯔꯝꯃꯤ ꯃꯁꯤꯗꯒꯤ
ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯁꯥ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯃꯤꯐꯝꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯕꯅ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯕꯅꯤ ꯑꯗꯨꯕꯨ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯂꯣꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯁꯖꯤ ꯑꯃꯣꯝ ꯑꯁꯤꯅ ꯃꯥꯒꯤ ꯁꯖꯤ ꯂꯥꯕꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯐꯝ ꯆꯠꯇꯅꯕ ꯅꯣꯡꯁꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯁꯥ ꯑꯗꯨꯅꯗꯤ ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯂꯤ, ꯃꯥꯅ ꯀꯅꯥ ꯀꯅꯥ ꯁꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯕꯁꯦ ꯂꯥꯞꯇꯛꯅ ꯃꯥꯅ ꯂꯣꯟꯅ ꯂꯨꯝꯂꯒ ꯌꯦꯡꯉꯝꯃꯤ, ꯂꯨꯝꯂꯒ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯣꯟꯅ ꯁꯖꯤ ꯂꯥꯕꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯇꯤ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯁꯖꯤ ꯂꯥꯕꯁꯦ ꯃꯥꯒꯤ ꯃꯆꯤꯜ ꯑꯗꯨꯅ ꯆꯤꯛꯂꯒ ꯍꯥꯏꯗꯠꯂꯒ ꯄꯨꯔꯒ ꯆꯠꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯝꯕ ꯁꯖꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯁꯖꯤ ꯂꯥꯕꯁꯦ ꯅꯣꯡꯁꯥ ꯑꯁꯤꯅ ꯆꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯐꯥꯔꯒ ꯄꯨꯈꯤꯕ ꯆꯥꯈꯤꯕꯁꯤꯗꯤ ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯅꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯂꯩꯃꯤꯟꯅꯔꯤꯕ ꯑꯇꯣꯞꯄ ꯁꯥ ꯑꯃꯅꯤꯅꯗꯤ ꯅꯣꯡꯁꯥꯗꯨꯅ ꯑꯗꯨꯝꯅ ꯄꯨꯈꯤꯕꯗꯣ ꯎꯕ ꯌꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯁꯥ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯂꯩꯕꯅꯤꯅ ꯅꯣꯡꯁꯥꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕꯗꯤ ꯀꯤꯖꯕꯅꯤꯅ ꯃꯈꯣꯏꯁꯦ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯒ ꯀꯔꯤꯅꯣ ꯏꯅꯤꯡꯊꯧꯅ ꯇꯧꯔꯨꯕ ꯃꯇꯧ ꯑꯁꯤꯗꯤ ꯀꯔꯤꯅꯣ? ꯎꯃꯪ ꯑꯁꯤꯗ ꯂꯩꯃꯤꯟꯅꯕ ꯁꯥ ꯑꯃ ꯐꯥꯎꯕ ꯃꯥꯅ ꯆꯥꯔꯣꯏ ꯍꯥꯏꯔꯒ ꯁꯖꯤ ꯂꯥꯕ ꯑꯃ ꯃꯥꯅ ꯆꯥꯈ꯭ꯔꯕ? ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯎꯔꯨꯕ ꯁꯥꯁꯤꯡ ꯑꯗꯨꯗꯤ ꯄꯥꯈꯠꯄꯅ ꯃꯈꯣꯏꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯁꯖꯤ ꯂꯥꯕꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯖꯩ, ꯑꯗꯨꯕꯨ ꯁꯖꯤ ꯂꯥꯕꯗꯣ ꯐꯪꯗ꯭ꯔꯦ꯫ ꯐꯪꯗ꯭ꯔꯕꯗ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯊꯦꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯁꯖꯤ ꯂꯥꯕꯗꯣ ꯍꯜꯂꯛꯇ꯭ꯔꯦ, ꯀꯗꯥꯏ ꯂꯩꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦ, ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯊꯤꯕꯅꯤ, ꯐꯪꯗ꯭ꯔꯦ꯫ ꯐꯪꯗꯕꯗꯒꯤ ꯁꯖꯤ ꯑꯃꯣꯝ ꯑꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ, ꯃꯥꯗꯤ ꯀꯞꯂꯕꯅꯤ꯫ ꯁꯣꯏꯗꯅꯃꯛꯀꯤ ꯅꯣꯡꯁꯥꯅ ꯐꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯄꯥꯈꯠꯄꯅꯤ꯫ ꯊꯦꯕꯅ ꯃꯥꯕꯨ ꯊꯦꯝꯃꯤ, ꯀꯞꯀꯅꯨ, ꯅꯪꯅ ꯅꯥꯀꯜ ꯑꯃꯗ ꯆꯠꯂꯨ, ꯑꯩꯅ ꯅꯥꯀꯜ ꯑꯃꯗ ꯆꯠꯀꯦ, ꯑꯗꯨꯒ ꯏꯕꯥꯅꯤ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯅꯥꯀꯟ ꯆꯠꯅꯗꯨꯅ ꯌꯦꯡꯕꯅꯤ꯫ ꯊꯦꯕꯗꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯁꯤꯡꯉꯤ꯫ ꯅꯣꯡꯁꯥꯗꯨ ꯀꯗꯣꯝꯗ ꯂꯩꯕꯅꯣ, ꯅꯣꯡꯁꯥꯕꯨꯅꯤ ꯃꯥꯅ ꯍꯥꯟꯅ ꯊꯤꯔꯤꯕꯁꯦ, ꯁꯖꯤꯗꯨꯕꯨ ꯃꯥꯅ ꯊꯤꯕ ꯅꯠꯇꯦ꯫ ꯅꯣꯡꯁꯥꯗꯨꯁꯨ ꯁꯖꯤ ꯑꯗꯨ ꯃꯥꯅ ꯆꯥꯔꯦ, ꯑꯗꯨꯒ ꯃꯥꯅ ꯆꯥꯔꯤꯕ ꯃꯆꯤꯟꯗ ꯏ ꯇꯩꯔꯤꯕ ꯑꯃꯗꯤ ꯃꯈꯣꯡꯗ ꯏ ꯇꯩꯔꯤꯕ ꯀꯌా ꯑꯗꯨ ꯈꯪꯗꯅꯕ ꯃꯍꯥꯛꯅ ꯄꯥꯠ ꯑꯃꯒꯤ ꯃꯌꯥꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡꯕꯨ ꯊꯛꯇꯨꯅ ꯃꯥꯒꯤ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯏ ꯇꯩꯔꯤꯕꯗꯣ ꯆꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯁꯥꯅ ꯏꯁꯤꯡ ꯊꯛꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯦ ꯊꯦꯕꯅ ꯈꯔ ꯂꯥꯞꯇꯪꯗ ꯎꯕꯅꯤ꯫ ꯅꯣꯡꯁꯥꯅ ꯄꯥꯠꯇꯨꯗ ꯑꯗꯨꯝꯅ ꯃꯥꯒꯤ ꯃꯆꯤꯟ ꯑꯗꯨꯅ ꯅꯣꯟꯊꯔꯒ ꯏꯁꯤꯡ ꯊꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯁꯦ ꯅꯣꯡꯁꯥꯗꯨ ꯃꯥꯒꯤ ꯃꯁꯥ ꯐ꯭ꯔꯪ ꯆꯣꯡꯉꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯤꯗ ꯃꯈꯣꯡ ꯑꯗꯨꯅ ꯀꯟꯅ ꯈꯣꯠꯄꯒꯤ ꯃꯇꯧ ꯑꯃ ꯊꯦꯕꯅ ꯈꯔ ꯂꯥꯞꯇꯪꯅ ꯎꯕꯅꯤ꯫ ꯃꯁꯤꯕꯨ ꯏꯅꯤꯡꯊꯧ ꯅꯠꯇ꯭ꯔꯅꯦ? ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯗꯤ? ꯉꯥꯏꯍꯥꯛꯇꯪ ꯊꯦꯕꯁꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯠ ꯃꯄꯥꯟ ꯑꯁꯤꯗ ꯏꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯅꯣꯡꯁꯥꯁꯤꯅ ꯈꯣꯠꯂꯤꯕꯁꯦ ꯎꯔꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨꯅ ꯄꯨꯡꯅꯩꯗ ꯅꯩꯔꯛꯄꯗꯒꯤꯗꯤ ꯅꯣꯡꯁꯥꯁꯦ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯁꯥꯗꯨꯒꯤ ꯃꯇꯧ ꯑꯁꯤꯗ ꯊꯦꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯏꯁꯤꯡ ꯑꯁꯤꯗ ꯈꯣꯠꯂꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯤꯡꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯈꯤ꯫ ꯅꯣꯡꯁꯥꯁꯤ ꯁꯤꯗ ꯂꯩꯕꯅꯤꯅ ꯃꯥꯅꯗꯤ ꯁꯖꯤ ꯂꯥꯕꯗꯨ ꯐꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯊꯦꯕꯒꯤ ꯋꯥꯈꯜꯗ ꯑꯃꯨꯛ ꯈꯟꯈꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯊꯛꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯦꯕ ꯂꯥꯛꯑꯝꯃꯤ꯫ ꯅꯣꯡꯁꯥꯅ ꯉꯁꯥꯏ ꯆꯣꯡꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯪꯅꯤꯡꯕꯗꯨꯅ ꯄꯥꯠ ꯃꯄꯥꯟ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯃꯥꯁꯤ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯇꯧꯗꯨꯅ ꯏꯁꯤꯡ ꯑꯁꯤꯗ ꯃꯥꯅ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛ ꯏꯁꯤꯡ ꯑꯁꯤ ꯅꯩꯔꯤꯕ ꯑꯃꯗꯤ ꯏꯁꯤꯡ ꯑꯁꯤ ꯂꯦꯡꯂꯒ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯦꯕꯁꯦ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯏꯁꯤꯡ ꯑꯁꯤꯅ ꯂꯦꯡꯕ ꯀꯌꯥ ꯑꯁꯤ ꯐꯔꯛꯄꯗ ꯑꯃꯗꯤ ꯏꯁꯤꯡ ꯑꯁꯤꯗ ꯃꯥꯅ ꯌꯦꯡꯊꯕ ꯃꯇꯝ ꯑꯁꯤꯗ ꯊꯦꯕ ꯃꯁꯥꯃꯛꯀꯤ ꯃꯃꯤ ꯇꯥꯔꯤꯕꯁꯦ ꯊꯦꯕꯅ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗꯒꯤ ꯊꯦꯕꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯏꯅꯤꯡꯊꯧꯅ ꯉꯁꯥꯏ ꯃꯈꯩ ꯏꯁꯤꯡ ꯑꯁꯤꯗ ꯀꯟꯅ ꯍꯣꯠꯂꯤꯕꯁꯤꯗꯤ ꯃꯁꯥꯒꯤ ꯃꯃꯤ ꯑꯁꯤ ꯎꯕꯒꯤꯅꯤꯗꯅ꯫ ꯅꯤꯡꯊꯧꯗꯤ ꯑꯣꯏ ꯍꯥꯏꯕꯨ ꯅꯥꯀꯜ ꯑꯃꯗꯗꯤ ꯃꯥꯁꯤ ꯄꯪꯕꯖꯥꯠꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯊꯦꯕꯅ ꯁꯣꯟꯈꯤ꯫ ꯊꯦꯕ ꯍꯜꯂꯛꯂꯦ, ꯑꯗꯨꯒ ꯁꯖꯤ ꯑꯃꯣꯝꯒ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯦ꯫ ꯁꯖꯤ ꯂꯥꯕꯗꯨꯗꯤ ꯎꯗ꯭ꯔꯦ, ꯐꯪꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯌꯦꯡꯂꯁꯤ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯉꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯉꯥꯟꯕꯁꯦ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒꯤ ꯃꯇꯝꯗꯁꯨ ꯁꯖꯤ ꯂꯥꯕꯁꯦ ꯆꯥꯈ꯭ꯔꯕꯅꯤꯅ ꯀꯔꯝꯅ ꯂꯥꯛꯀꯅꯤ? ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯅꯣꯡꯁꯥꯁꯤꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯁꯥꯗꯨꯅ ꯁꯖꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ, ꯑꯗꯨꯒ ꯁꯖꯤ ꯑꯃꯣꯝꯕꯨ ꯌꯦꯡꯗꯨꯅ ꯅꯣꯡꯁꯥꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯑꯩꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯥꯎ ꯍꯥꯏꯕꯁꯨ ꯂꯥꯛꯇꯦ, ꯀꯗꯥꯏ ꯆꯠꯈꯤꯕꯅꯣ ꯃꯥꯕꯨ? ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯁꯖꯤ ꯑꯃꯣꯝꯁꯦ ꯈꯨꯝꯐꯝ ꯈꯪꯗꯦ꯫
ꯁꯖꯤ ꯑꯃꯣꯝꯅ ꯀꯔꯤꯅꯣ ꯃꯥꯗꯤ ꯉꯔꯥꯡ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤꯗꯤ ꯍꯥꯏꯔꯝꯕꯅꯤ ꯑꯩꯁꯨ ꯃꯥꯒ ꯊꯦꯡꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯅꯣꯡꯁꯥꯁꯤꯅ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯊꯕꯛ ꯆꯤꯜꯂꯕꯗꯤ ꯐꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯃꯍꯥꯛ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯌꯨꯀꯣ ꯁꯥ ꯑꯇꯩꯗꯤ ꯄꯨꯟꯅ ꯂꯥꯛꯄꯅꯤ ꯃꯥꯇꯅꯤ ꯋꯥꯠꯄ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯅꯣꯡꯁꯥ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯁꯥ ꯑꯗꯨꯅ ꯁꯖꯤ ꯂꯥꯕ ꯆꯤꯛꯂꯒ ꯄꯨꯈꯤꯕ ꯃꯥꯕꯨ ꯆꯥꯈꯤꯕ ꯎꯍꯧ ꯁꯥ ꯑꯃꯅꯤ ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯣꯟꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯎ ꯑꯁꯦ ꯂꯣꯏꯅ ꯇꯝꯂꯕꯅꯤ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯁꯖꯤ ꯑꯃꯣꯝ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈꯤ ꯌꯥꯝꯅ ꯀꯞꯈꯤ ꯃꯍꯥꯛꯅ ꯅꯤꯡꯉꯝꯗꯕ ꯋꯥꯔꯤ ꯑꯁꯤ ꯊꯦꯕꯗ ꯑꯃꯨꯛ ꯇꯝꯃꯤ ꯊꯦꯕꯁꯨ ꯆꯤꯡꯅꯕꯗꯤ ꯌꯥꯝꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯈꯪꯈꯤꯗꯕꯅꯤ ꯊꯦꯕꯁꯨ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯤ ꯑꯣ ꯏꯅꯤꯡꯊꯧꯅ ꯎꯃꯪ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯁꯥ ꯑꯃ ꯐꯥꯎꯕ ꯆꯥꯔꯣꯏ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕ ꯀꯞꯀꯅꯨꯁꯦ ꯁꯖꯤ ꯑꯃꯣꯝ ꯀꯞꯀꯅꯨꯁꯦ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯁꯦ ꯃꯥꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯗ ꯄꯥꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕ ꯃꯊꯧ ꯇꯥꯔꯕꯅꯤ ꯑꯁꯨꯝꯅ ꯃꯄꯥꯡꯒꯜ ꯁꯣꯜꯂꯕ ꯁꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯄꯨꯟꯁꯤꯟꯅꯩ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯁꯤꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯣꯡꯃꯒꯤ ꯄꯥꯂꯤ ꯇꯥꯗꯨꯅ ꯁꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯆꯥꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯋꯥ ꯈꯟꯅꯔꯝꯃꯤ ꯇꯥꯟꯅꯔꯝꯃꯤ ꯋꯥ ꯈꯟꯅꯕꯗ ꯊꯦꯕꯅ ꯈꯔ ꯍꯦꯟꯅ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯁꯤ ꯂꯩꯕꯅꯤꯅ ꯃꯍꯥꯛꯅ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯏ ꯃꯁꯤ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯄꯥꯡꯒꯜ ꯁꯣꯜꯂꯕ ꯁꯥ ꯀꯌꯥ ꯑꯁꯤ ꯂꯣꯟꯅ ꯈꯟꯅꯔꯝꯃꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯈꯟꯅꯔꯕꯒꯤ ꯇꯨꯡꯗꯗꯤ ꯊꯦꯕꯗ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯃꯈꯛ ꯊꯣꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯣꯡꯁꯥꯕꯨ ꯎꯕꯁꯦ ꯃꯁꯤꯡ ꯇꯣꯏꯔꯕꯅꯤ ꯅꯣꯡꯁꯥꯅ ꯏꯁꯤꯡ ꯊꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯏꯁꯤꯡ ꯑꯗꯨꯗ ꯀꯟꯅ ꯆꯣꯡꯗꯨꯅ ꯍꯣꯠꯂꯤꯕꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯕ ꯍꯟꯗꯛ ꯎꯕꯅꯤ ꯃꯁꯤ ꯎꯔꯛꯄꯁꯤꯅ ꯃꯥꯅ ꯊꯧꯔꯥꯡ ꯑꯃꯈꯛ ꯁꯤꯜꯂꯝꯃꯤ ꯁꯖꯤ ꯑꯃꯣꯝ ꯑꯃꯗꯤ ꯑꯇꯩ ꯂꯩꯔꯤꯕ ꯃꯄꯥꯡꯒꯜ ꯁꯣꯜꯂꯕ ꯁꯥꯁꯤꯡ ꯑꯁꯤꯗ ꯊꯦꯕꯅ ꯍꯟꯗꯛꯀꯤ ꯃꯤꯐꯝ ꯑꯃꯈꯛ ꯅꯣꯡꯁꯥꯅ ꯀꯧꯔꯛꯂꯒꯅꯤ ꯃꯁꯤ ꯀꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯃꯥꯅ ꯂꯣꯟꯅ ꯄꯥꯎꯁꯤꯡ ꯑꯁꯤ ꯆꯠꯂꯝꯃꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯁꯥ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯈ꯭ꯔꯦ ꯃꯄꯥꯡꯒꯜ ꯁꯣꯜꯂꯕ ꯁꯥ ꯃꯈꯣꯏ ꯈꯔ ꯃꯥꯟꯅꯔꯒ ꯊꯕꯛ ꯑꯁꯤ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯈꯟꯅꯕꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯣꯡꯁꯥꯅ ꯃꯤꯇꯤꯡ ꯀꯧꯔꯛꯏ ꯃꯥꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯥ ꯈꯨꯗꯤꯡꯃꯛ ꯂꯥꯛꯀꯗꯕꯅꯤ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯁꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯥꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯊꯦꯕꯗꯤ ꯂꯥꯛꯂꯝꯗꯦ ꯅꯣꯡꯁꯥꯅ ꯃꯤꯐꯝ ꯍꯧꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯁꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯨꯔꯕ꯭ꯔꯥ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯡꯒꯜ ꯁꯣꯜꯂꯕ ꯁꯥ ꯀꯥꯡꯂꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯏꯅꯤꯡꯊꯧ ꯁꯥ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯊꯦꯕꯗꯤ ꯂꯥꯛꯇꯦ ꯏꯅꯤꯡꯊꯧ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯣꯡꯁꯥꯗꯨꯅ ꯀꯔꯤꯒꯤꯅꯣ ꯊꯦꯕ ꯂꯥꯛꯇꯕꯗꯤ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯑꯔꯨꯕ ꯊꯕꯛ ꯂꯩꯕ꯭ꯔꯥ ꯅꯈꯣꯏ ꯀꯅꯥꯅꯣꯃ ꯆꯠꯂꯨ ꯑꯗꯨꯒ ꯊꯦꯕꯗꯨ ꯀꯧꯔꯨ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯣꯡꯁꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯁꯥ ꯑꯃꯅ ꯊꯦꯕ ꯀꯧꯕ ꯆꯠꯈꯤ ꯊꯦꯕꯕꯨ ꯀꯧꯕ ꯆꯠꯄ ꯃꯇꯝ ꯑꯁꯤꯗ ꯊꯦꯕꯅ ꯃꯍꯥꯛꯇꯤ ꯃꯁꯥ ꯉꯝꯗꯦ ꯉꯁꯤꯗꯤ ꯂꯥꯛꯄ ꯅꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ ꯃꯁꯤꯗꯒꯤ ꯁꯥ ꯑꯗꯨ ꯂꯥꯛꯂꯗꯨꯅ ꯅꯣꯡꯁꯥꯗ ꯄꯥꯎ ꯇꯝꯃꯤ ꯃꯍꯥꯛ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯔꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯁꯥꯁꯨ ꯐꯔꯦ ꯃꯥꯅ ꯃꯁꯥ ꯉꯝꯗ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯃꯨꯛ ꯃꯥ ꯌꯥꯎꯔꯁꯅꯨ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯁꯖꯤ ꯑꯃꯣꯝꯅ ꯍꯥꯏ ꯏꯅꯤꯡꯊꯧ ꯃꯁꯥ ꯉꯝꯗꯕ ꯅꯠꯇꯦ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯑꯩꯅ ꯉꯁꯥꯏ ꯃꯥꯕꯨ ꯆꯠꯄꯒꯤ ꯍꯧꯕ ꯃꯇꯝꯗ ꯏꯅꯤꯡꯊꯧꯒꯤ ꯊꯕꯛꯁꯤꯗꯤ ꯃꯍꯥꯛ ꯌꯥꯎꯔꯣꯏ ꯃꯥꯅ ꯂꯥꯛꯇꯕꯗꯤ ꯏꯅꯤꯡꯊꯧꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯀꯥꯗꯨꯅ ꯋꯥ ꯍꯥꯏꯔꯛꯄꯅꯤ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯑꯁꯦ ꯑꯩꯅ ꯍꯦꯛ ꯇꯝꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯨꯕꯅꯤ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯁꯤ ꯁꯥꯎꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈꯤꯔꯝꯃꯤ ꯀꯔꯤ ꯊꯦꯕ ꯃꯍꯥꯛꯃꯛꯅ ꯅꯣꯡꯁꯥ ꯑꯩꯉꯣꯟꯗꯕꯨ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯑꯆꯨꯝꯕ꯭ꯔꯥ ꯍꯦ ꯁꯖꯤ ꯑꯃꯣꯝ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯇꯝ ꯑꯁꯤꯗ ꯁꯖꯤ ꯑꯃꯣꯝꯅ ꯍꯥꯏ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯀꯔꯤꯒꯤ ꯂꯛꯅꯔꯨꯒꯅꯤ ꯌꯥꯝꯅ ꯀꯟꯅ ꯑꯩꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯥꯛꯂꯣꯏ ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨꯝ ꯇꯧꯕ ꯉꯝꯂꯣꯏ ꯑꯩꯅ ꯂꯥꯛꯇꯕꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯩꯕ ꯉꯥꯡꯕ ꯐꯥꯎ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯁꯤꯗꯒꯤ ꯅꯣꯡꯁꯥꯁꯦ ꯍꯦꯛꯇ ꯁꯥꯎꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯥꯎꯕ ꯍꯦꯜꯂꯕ ꯅꯣꯡꯁꯥꯁꯤꯅ ꯐꯔꯦ ꯁꯖꯤ ꯑꯃꯣꯝ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯅ ꯆꯨꯝꯕ ꯇꯥꯔꯕꯗꯤ ꯆꯠꯂꯨ ꯍꯟꯗꯃꯨꯛꯀ ꯊꯦꯕꯗꯣ ꯃꯥꯅ ꯂꯥꯛꯇꯕꯁꯨ ꯅꯈꯣꯏꯅ ꯐꯥꯔꯒ ꯄꯨꯔꯛꯎ ꯑꯁꯨꯝꯅ ꯍꯦꯛ ꯄꯥꯎ ꯑꯁꯤ ꯆꯠꯂꯛꯄꯅꯤ ꯃꯁꯤꯗꯒꯤ ꯁꯥ ꯑꯃꯅꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯊꯦꯕꯕꯨ ꯄꯥꯎ ꯄꯤꯔꯔꯦ ꯊꯦꯕꯁꯦ ꯃꯈꯣꯏꯅ ꯂꯥꯎ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗꯤ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯁꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯊꯦꯕꯕꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯄꯨꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ
ꯁꯥ ꯃꯌꯥꯝ ꯑꯁꯤ ꯃꯃꯥꯡꯗ ꯊꯦꯕꯕꯨ ꯂꯦꯞꯍꯜꯂꯦ ꯑꯗꯨꯒ ꯅꯣꯛꯁꯥ ꯃꯥꯅ ꯋꯥ ꯍꯪꯂꯛꯏ ꯇꯥꯕ꯭ꯔꯥ ꯊꯦꯕ ꯃꯆꯥ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯅꯣꯛꯁꯥ ꯑꯩꯅ ꯑꯁꯨꯝꯅ ꯃꯤꯐꯝ ꯑꯃ ꯀꯧꯕꯗ ꯅꯪꯗꯤ ꯂꯥꯛꯂꯣꯏ ꯑꯩꯅ ꯂꯥꯛꯇ꯭ꯔꯕꯁꯨ ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯆꯩꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛ ꯑꯩꯕꯨ ꯎꯁꯤꯠꯇꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯌꯨ ꯁꯖꯤ ꯑꯃꯣꯝ ꯑꯁꯤꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯅꯪꯅ ꯑꯩꯕꯨ ꯎꯁꯤꯠꯇꯗꯨꯅ ꯎꯃꯪ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯕꯨ ꯅꯪꯅ ꯎꯁꯤꯠꯇꯗꯨꯅ ꯋꯥ ꯉꯥꯡꯂꯕꯗꯤ ꯅꯍꯥꯛ ꯃꯗꯨꯒꯤ ꯗꯟꯗꯤ ꯀꯔꯤ ꯐꯪꯒꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯍꯥꯛ ꯁꯖꯤ ꯑꯃꯣꯝꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯃꯗꯨꯒꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯊꯦꯕꯁꯦ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯟꯕ ꯁꯥꯏ ꯑꯗꯨꯒ ꯊꯦꯕꯅ ꯍꯥꯏ ꯏꯅꯤꯡꯊꯧ ꯑꯩ ꯇꯁꯦꯡꯅꯃꯛ ꯄꯥꯎ ꯑꯁꯤ ꯏꯅꯤꯡꯊꯧꯗ ꯀꯔꯝꯅ ꯇꯝꯒꯗꯕꯅꯣ ꯑꯩ ꯈꯪꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯈꯣꯏꯅ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯂꯁꯤ ꯍꯧꯕꯁꯤꯗ ꯑꯩꯁꯨ ꯀꯤꯕ ꯍꯦꯟꯕꯗꯨꯅ ꯑꯩꯁꯨ ꯋꯥ ꯑꯁꯤ ꯍꯥꯏꯈꯤꯕꯅꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯣꯡꯁꯥꯅ ꯍꯥꯏ ꯀꯔꯤ ꯋꯥ ꯏꯅꯤꯡꯊꯧ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯆꯥꯕ ꯆꯠꯄ ꯃꯇꯝ ꯑꯃꯗꯤ ꯑꯩꯅ ꯑꯁꯨꯝꯅ ꯃꯤꯐꯝ ꯌꯥꯎꯕ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯏꯅꯤꯡꯊꯧꯒ ꯆꯥꯎ ꯁꯥꯡꯕ ꯃꯁꯛ ꯃꯑꯣꯡ ꯆꯞ ꯃꯥꯟꯅꯕ ꯖꯤꯕꯝꯈꯛ ꯑꯩꯅ ꯊꯦꯡꯅꯩ ꯃꯥꯅ ꯑꯩꯕꯨ ꯀꯗꯥꯏ ꯆꯠꯄꯅꯣ ꯇꯣꯏꯅ ꯍꯪꯉꯤ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯄꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯃꯈꯧ ꯄꯣꯡꯅ ꯄꯣꯡꯅ ꯅꯣꯛꯏ ꯅꯣꯡꯁꯥ ꯅꯉꯣꯟꯗ ꯏꯅꯤꯡꯊꯧ ꯀꯧꯒꯅꯨ ꯃꯉꯣꯟꯗ ꯏꯅꯤꯡꯊꯧ ꯀꯧꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯅꯤꯡꯊꯧ ꯀꯧꯗꯕ ꯇꯥꯔꯕꯗꯤ ꯑꯩꯕꯨ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯀꯤꯍꯜꯂꯤ ꯃꯁꯤꯗꯒꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯇꯣꯏꯅ ꯀꯤꯍꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯏꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯉꯨ ꯏꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯇꯣꯏꯅ ꯀꯤꯍꯟꯕꯗꯒꯤ ꯑꯩꯅ ꯀꯤꯅ ꯀꯤꯅ ꯃꯥꯕꯨ ꯀꯤꯕꯗꯒꯤ ꯋꯥ ꯑꯗꯨ ꯉꯥꯡꯈꯤꯕ ꯅꯤꯡꯊꯧ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯅꯦ ꯍꯥꯏꯗꯨꯅ ꯊꯦꯕ ꯃꯥꯅ ꯇꯧꯁꯤꯟꯅꯗꯨꯅ ꯋꯥ ꯑꯁꯤ ꯍꯥꯏꯔꯛꯄꯅꯤ ꯊꯦꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯡꯁꯥꯗꯨꯅ ꯀꯔꯤ ꯎꯃꯪ ꯑꯁꯤꯗ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯒ ꯑꯩꯒ ꯁꯛ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯃꯇꯧ ꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥ ꯑꯃ ꯍꯥꯏꯌꯨ ꯁꯥ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ ꯀꯗꯥꯏꯗꯒꯤꯅꯣ ꯃꯇꯝ ꯑꯁꯤꯗ ꯊꯦꯕꯅ ꯍꯥꯏ ꯅꯤꯡꯊꯧ ꯃꯍꯥꯛꯇꯤ ꯄꯥꯛ ꯄꯥꯛ ꯁꯥꯐꯣꯡꯂꯛꯇꯦ ꯃꯥꯗꯤ ꯂꯣꯠꯂꯒ ꯂꯩ ꯃꯥꯅꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏ ꯏꯅꯤꯡꯊꯧꯒ ꯑꯃꯨꯛꯇꯪ ꯄꯥꯡꯒꯜ ꯆꯥꯡ ꯌꯦꯟꯅꯒꯦ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯗꯣ ꯑꯩꯒ ꯄꯥꯡꯒꯜ ꯆꯥꯡ ꯌꯦꯟꯅꯒꯦ ꯇꯠꯇꯅ ꯑꯩꯕꯨ ꯍꯥꯏ ꯑꯩꯅꯁꯨ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯗꯤ ꯌꯥꯝꯅ ꯀꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯅꯣꯡꯁꯥ ꯄꯦꯠ ꯂꯥꯎꯕꯗꯣ ꯑꯗꯨꯝ ꯍꯥꯏ ꯏꯅꯤꯡꯊꯧ ꯌꯥꯝꯅ ꯎꯁꯤꯠꯇꯦ ꯃꯥꯅ ꯑꯩꯕꯨ ꯀꯤꯍꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯅꯤꯡꯊꯧꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯀꯌꯥꯁꯤ ꯍꯥꯏꯕꯅꯤ ꯏꯅꯤꯡꯊꯧ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯗꯤ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯑꯃꯨꯛ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯦꯕ ꯃꯥꯅ ꯇꯧꯁꯤꯟꯅꯗꯨꯅ ꯅꯣꯡꯁꯥ ꯑꯁꯤꯗ ꯑꯣꯠꯁꯤꯟꯗꯨꯅ ꯋꯥ ꯀꯌꯥ ꯍꯥꯏꯕꯅꯤ ꯅꯣꯡꯁꯥ ꯃꯥꯁꯨ ꯊꯦꯕ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯊꯥꯖꯔꯝꯃꯤ ꯀꯗꯥꯏꯗ ꯂꯩ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯃꯇꯝ ꯑꯁꯤꯗ ꯊꯦꯕꯅ ꯍꯥꯏ ꯏꯅꯤꯡꯊꯧ ꯃꯥꯒꯤ ꯂꯩꯐꯝ ꯇꯥꯛꯀꯦ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯏꯅꯤꯡꯊꯧꯅ ꯇꯔꯥꯏ ꯇꯔꯥꯏ ꯍꯦꯛꯇ ꯃꯥꯏꯊꯤꯕ ꯄꯤꯕꯗꯤ ꯉꯝꯒꯗ꯭ꯔꯥ ꯏꯅꯤꯡꯊꯧꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯥꯒꯤ ꯂꯩꯐꯝ ꯇꯥꯛꯀꯦ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯣꯡꯁꯥꯅ ꯃꯀꯧ ꯄꯣꯡꯅ ꯍꯥꯏ ꯑꯩꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗꯁꯨ ꯌꯦꯠꯂꯤꯕ ꯀꯌꯥ ꯑꯗꯣ ꯅꯪꯒꯤ ꯑꯀꯤꯕꯁꯨ ꯑꯩꯅ ꯀꯣꯛꯍꯟꯒꯅꯤ ꯍꯥꯏꯌꯨ ꯃꯗꯨꯒꯤ ꯁꯥ ꯑꯗꯨ ꯀꯅꯥꯅꯣ ꯑꯩ ꯃꯥꯒ ꯂꯥꯟꯊꯦꯡꯅꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯏꯁꯥꯁꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯊꯦꯕꯅ ꯍꯥꯏ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯗꯤ ꯃꯍꯥꯛ ꯊꯦꯡꯅꯔꯣꯏ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯍꯥꯛ ꯎꯅꯕ ꯐꯪꯒꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕ ꯐꯥꯎꯕꯗꯪꯗꯤ ꯏꯅꯤꯡꯊꯧꯅ ꯉꯥꯏꯕꯤꯌꯨ ꯃꯇꯝ ꯑꯁꯤꯗ ꯏꯅꯤꯡꯊꯧ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨ ꯑꯩ ꯇꯥꯛꯆꯒꯦ ꯑꯁꯨꯝꯅ ꯋꯥꯁꯤ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯃꯇꯝ ꯑꯁꯤ ꯅꯣꯡꯁꯥꯁꯤꯗ ꯍꯦꯛꯇ ꯈꯣꯏꯔꯥꯡꯕꯅ ꯉꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯂꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯣꯡꯁꯥ ꯃꯁꯥꯅ ꯑꯣꯏꯅ ꯊꯦꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯊꯦꯕꯕꯨ ꯀꯧꯔꯗꯨꯅ ꯀꯗꯥꯏ ꯄꯥꯡꯒꯜ ꯀꯟꯕ ꯖꯤꯕꯗꯣ ꯑꯩꯉꯣꯟꯗ ꯇꯥꯛꯂꯔꯣ ꯑꯩ ꯃꯥꯒ ꯂꯥꯟꯊꯦꯡꯅꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯉꯁꯤꯗꯤ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯂꯒ ꯃꯥꯕꯨ ꯆꯥꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯁꯥ ꯃꯥꯅ ꯃꯀꯧ ꯄꯣꯡꯅ ꯍꯥꯏꯔꯛꯄꯅꯤ ꯃꯁꯤꯗꯒꯤ ꯊꯦꯕꯁꯦ ꯂꯥꯎ ꯏꯅꯤꯡꯊꯧ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯦ ꯃꯥ ꯊꯦꯡꯅꯒꯅꯤ ꯑꯩ ꯃꯥꯒꯤ ꯂꯩꯐꯝ ꯇꯥꯛꯀꯦ ꯂꯥꯎ ꯑꯁꯨꯝꯅ ꯅꯣꯡꯁꯥꯒ ꯊꯦꯕꯒ ꯂꯥꯛꯄ ꯃꯇꯝꯗ ꯁꯖꯤ ꯑꯃꯣꯝꯕꯗꯨꯁꯨ ꯀꯧꯈ꯭ꯔꯕꯅꯤ ꯑꯇꯩ ꯃꯇꯨ ꯁꯣꯜꯂꯕ ꯄꯥꯡꯒꯜ ꯁꯣꯜꯂꯕ ꯁꯥ ꯀꯌꯥꯗꯨꯁꯨ ꯃꯇꯨꯡ ꯏꯟꯅꯔꯒ ꯂꯥꯛꯂꯕꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯂꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯛ ꯌꯧꯗꯕ ꯒꯨꯍꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯦꯕ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯒꯨꯍꯥꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯃꯥꯅ ꯅꯣꯡꯁꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯤꯡꯊꯧ ꯌꯦꯡꯕꯤꯌꯨ ꯒꯨꯍꯥ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯣꯠꯂꯒ ꯂꯩꯔꯤꯕ ꯁꯥꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯣꯡꯁꯥꯁꯦ
गुहादु मपान लेप्रे सा अतैदी गुहादु मपान लेप नते थेबना हारिबदुसु खरा लापटकना हारिबने मपानुदगी मथक्तगी लेपलगा येंग मतमदा नोक्सा माना उरिबसे मागी मम्मी अदो इसिंग अदुगी मनुंगदा लेरिबदो माना उरम्मे मसिदगी नोक्सा सिना मसिलदु लाउना कारदुना ngang matam masida ising dik manung na mami tariba mami adusu yamna kanna ngamagi matawse manu uramme noksha duna ngang khudingi manung dagi magi mami aduna su nganglak pasida noksha se yamna saure chummina ai ga masak mong sak manai ai bu sitta duna ai na ngang khuding ngangliba khanglagane ngasidi umang ngasidi nang thawna leiriba noksha ai gi matik mayai do nang khangan mataradana nang khangan mataradana haduna noksha se yamna sauna ni ahumlak kanna kanna ngalamlaga hojikti guhasik manung tamna ma se yam kanna chongthakirami luraba kullaba guhasik manungda noksha se tasinkirami kaya da panglibano masagi mami asibu atopa jibani atopa sane khanduna chongthajakhisuna hojikti luraba ising asida mathaklomna kakhalak pusungamda noksha se guhasit irak naduna ngahaktang di yamna kanna makhong asi phiring biring kauduna masasi ngakthok janaba amadi ising asi ka mathak taw khanabu honai adabu kayam kuina manung asida mana adumni iroi ngamani mahangna sumna makhong adu phiring phiring kauduna leiba matam asida pangal sholaba theba amadi saji atopa matu sholaba jiba kaya se chakchilaktuna guhasi mapanda leptuna yengi nokshaaduna guhadu gi manungda irak nabudubu uraga sa mayam se harawrami wakhal yam nungarami saji asinasu kapna kapna magi nupa sakhiba hatkiba kaya adugi mahangna khanglabra nangsu khanglabra haduna manasu pena pena laurori asunna mabuk phatraba umang asida ningthawni haduna lerega chatai charamba noksha asumna ising asida irak naduna mahak sikirami adunna mana sikiba matam asida leiriba pakal solaba sa kaya asina thebu yam thagatkirami makhoi mayamna thebabu lai latugum latuna nangna khoibu kanbibani nangna khoibu kanbibani haduna thebabu makhoi mayamna ningthawni haduna makhoi mayam jangduna mabu thangat pirami asumna loksing leiraba thebana umang asigi sa kaya amabu sarak tamduna chariba ningthawni haino leiraba noksha asibu mana maithiba piki mana mathwai lokirami asumna monang chirana pujarak pawari machada loksing leiba theba matang asida